ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯊꯕꯥꯇꯣꯟ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯦ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯖꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯀꯩꯊꯦꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯐꯖꯕꯁꯨ ꯂꯩꯔꯝꯃꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯁꯦꯠꯍꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯍꯥꯏꯖꯩ ꯐꯖꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ ꯃꯃꯥ ꯑꯩꯅ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯌꯦꯡꯉꯣꯏ ꯅꯨꯡꯁꯥꯗꯒ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯏꯆꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯣ ꯑꯃꯨꯛ ꯃꯛꯁꯤꯟꯈꯤꯅꯤ ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯂꯩꯀꯥꯏꯒꯤ ꯅꯇꯥ ꯑꯃꯠꯇꯅ ꯅꯪꯕꯨ ꯑꯗꯨꯗ ꯆꯠꯁꯤ ꯑꯗꯥꯗ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯔꯕꯗ ꯅꯪ ꯌꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯩꯌꯦ ꯑꯩꯒꯤ ꯏꯆꯥꯃꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯈꯩꯁꯨ ꯊꯕꯥꯇꯣꯟꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯂꯣꯏꯅ ꯍꯦꯛ ꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯊꯕꯥꯇꯣꯟꯁꯤ ꯌꯥꯝꯅ ꯄꯥꯝꯂꯦꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗ꯭ꯔꯤ ꯏꯇꯥꯎ ꯊꯕꯥꯇꯣꯟ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯀꯨꯏꯔꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯗꯨꯛ ꯂꯩꯖꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤ ꯀꯥꯔꯟ ꯐꯨꯖꯜꯂꯛꯏꯅꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤꯍꯦ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯊꯕꯥꯇꯣꯟꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃꯨꯛꯇꯕꯨ ꯅꯣꯛꯈꯤꯒꯦꯍꯦ ꯊꯕꯥꯇꯣꯟ ꯅꯨꯡꯁꯤ ꯀꯥꯏꯅ ꯌꯥꯗꯦ ꯌꯥꯗꯦ ꯊꯕꯥꯇꯣꯟꯗꯤꯅꯦ ꯑꯩ ꯂꯩꯔꯤ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯁꯜꯂꯅꯨꯀꯣ ꯃꯥꯏꯗꯃꯛꯇꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯌꯣꯏ ꯃꯌꯥꯏꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯊꯕꯥꯇꯣꯟꯕꯨ ꯄꯥꯝꯖꯔꯛꯄ ꯉꯥꯏꯖꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯌꯥꯝ ꯀꯨꯏꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ ꯑꯩꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯕꯁꯤꯗ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯊꯕꯥꯇꯣꯟꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯑꯒ ꯃꯍꯥꯛꯀ ꯀꯅꯥꯒ ꯅꯨꯡꯁꯤꯅꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯐꯩ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯁꯤꯅꯦ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯕ ꯍꯦꯔꯥ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯊꯕꯥꯇꯣꯟꯕꯨ ꯀꯣꯏꯒꯅꯤꯗ ꯏꯇꯥꯎ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣ ꯌꯦꯡꯅꯔꯁꯤ ꯏꯇꯥꯎ ꯀꯅꯥꯅ ꯃꯥꯒ ꯊꯨꯡꯅꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯃꯈꯣꯏꯒꯨꯝꯕ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯊꯕꯥꯇꯣꯟꯒꯤ ꯏꯪꯅ ꯂꯦꯝꯅ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯑꯁꯤꯗ ꯂꯣꯏꯅ ꯉꯥꯎꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯒꯤ ꯐꯖꯕ ꯊꯕꯥꯇꯣꯟꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯍꯦꯛ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ ꯎꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯊꯕꯥꯇꯣꯟ ꯍꯥꯏꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯊꯕꯥꯇꯣꯟ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯖꯥꯠꯅꯣꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯐꯥꯎ ꯍꯦꯛ ꯂꯩꯔꯔꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯒ ꯐꯩ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ ꯉꯁꯤꯃꯛ ꯑꯩ ꯃꯍꯥꯛꯅ ꯂꯩꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯠꯀꯦ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯊꯕꯥꯇꯣꯟꯅ ꯂꯩꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯂꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯍꯦꯛꯇ ꯑꯣꯟꯊꯣꯛꯂꯒꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯕ ꯆꯠꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯂꯝꯃꯤ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯩ ꯑꯗꯨꯅ ꯁꯨꯗꯨꯅ ꯃꯍꯥꯛ ꯁꯨꯝ ꯆꯠꯂꯝꯃꯤ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝ ꯆꯞ ꯆꯥꯅ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯁꯨꯝꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯅꯕꯣꯛꯄꯨ ꯋꯥ ꯑꯃꯇ ꯍꯪꯒꯦꯅꯦꯍꯦ ꯏꯕꯣꯛ ꯀꯩ ꯋꯥꯅꯣ ꯁꯠ ꯍꯪꯉꯨ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯈꯨꯜ ꯑꯁꯤꯗ
मसक मतौ यामना फजबी थबातोन कौबी नुपी अमा लई हाइने। लई कैदौरगे हनुबी नंगना मसक फजबी थबातोन हंगिसिबु कैगिनो? नते नचा नुपागी नुपी ओइनबा हाइनौगे कायना खल्लिराबा? मदुगी वाखलदो खल्लगा लाक्पो ओइतारदिने चलौरो कैमते हे कानारोय चलौरो यारे। ऐसे नमांगदा लेपलिबा ऐसे मिंगना योइमयाई कौई थबातोन हाइरिबा नुपी अदुगा पुंसी लैपुल सेमगदौरिबा मिसक अमनिने चलहौबना फरनी अहन नंग। नुपासिना हाइदोरक्लिबा वाफमसिदा हनुबीदुना शुमना मुखुमलमी। इबुंगो कदाइदगी इबुंगोना खल्लिबा वाखलदो लोइना ओनरे। आइदिने माइबीनी थबातोन हाइबी नुपीदो मसा ngamdraduna hauzik lei hai adugi makhoina aibu anaba yengbiyu lao haidana kaurabadugi sumna sum lakpani ne kaino aisibo thabaton bu naraba narabani ne thabaton nare haiba pawa sitabada yoimayai magi thamoi nungaijade aduna hanubi aduna hangliba wahang adugi paukum satpi yani abo ai makhoigi mayum takjage नसु ऐदी खंगदना अबोक्ता कैकैन वा मयाम अमा हाइख्रे साउबिबा यादेको बो साउदेदा यानी अबोक हेक्ता चसे मखोय थोंगालदो ऐ ताक्सगे असि हाइदुना मखोय अनि वारी सानदुना चटलम्मी खरा चटपगा थबातोन होइगी थोंगाल मपा अदु यौरक्ले योइमयाइना मखुत थिंदुना ताई अबो तु असिदा लैरिबा थोंगाल असिनी मखोयगी मयुमनी अदुम चंगबिबा यारे फरे अबोक चंगुखिगे को हाइरमदुना हनुबीदो हराउना थोंगालदुदा चंगलमी सुमांगदुदा लेपतुना कौई युमसिबो कना लैबगे हो कना लैबगे मी लाइने हे मपालदा अमुक्ता थोकपिरउ असमना कौबसिदा इमुंगदगी थबातोन थोंगलाई हनुबी अदुदी थबातोनगी मसक मतौ अदु उबदा ममित मना थकत खिरमी मथंता सुमना हाइजै असुक यामना फजबा असुक यामना निंगथिबा उमंग अदुदा अइना ख्वाइदगी हेली अइंगोंदगी हेनबा अमत्ता लैत्रे हाइदना यामना साउथोक्तुना लैरुबनी अदुबु अइंगोंदगी हेना मसक फजबी मसु लैरमलबा मागा येंगनरुबा मतमदा अइगी सक असिदि करिसु नत्रे येंगबाबु अमत्ता याद्रे असुक यामना फजबा कलक्ख्रेदा ओंथोकना थबातोना हनुबी अदुदा येंगदुना अबोक कना ओइरबनो करी हाइगदबनो अबोक इशु हाइना कौगे को अबोक से लमसांग लाकपनी इसिंग यामना खौरांगलबा इसिंग खजिकता थक्के हाइदना संगलकपनी ने अबोक पु इसिंग खिता थक्के ने हे औ यानी अबोक आई इसिंग पुथोकजरके मांगोल सिदा ngahaktan काखलगा फमसे काखत पिरो यारनिदा दारी असिदा ओइना हेक्ता फमलगे असि हाइदुना दारी अदुदा फमथै अदुदि अबो ngahak लेरमुको हाइरमदुना इमुंगदा चंख्री हिंचाबीदुना मपुकनिंगदा खल्ली असुक यामना फजबा खंगनी नोंग ममुक लाक्तुना मसिगी मसक फजबी नुपी असे ऐ फादबा यादे उमंगदा पुदुना ऐना माबु साथोकनी अदुगा ऐना मागी सक्तम असि सादुना युमबसिदा लैगे ताइबंग मी ओइना लैगे मागी सुमाइना मसक मतौ फजरबदी नुपासु फंगनी ऐ युंग पानबा फंगनी दो असिगे वाखल से खल्लदुना महाक यामना हराउजै इमुंगदगी थबातोन अमुक थोगलाई अबोक इसिंग हाइबदो सिदा लैरे से थकपिरो सिदा लैरे अबो कदाय अबोक से इसिंग खौरांग बना लोइरबनी अमुक तपे न थके असि हाइदुना इसिंग खुजाय अदु लौदुना पिक थनबे इसिंग खुजाय अदुबु लोइना हेक थकतोकलमी मतौ अदुदा थबातोना हाइजै हैमा अशुक यामबा इसिंग असिबु अमते हेक लेमहंदखै लोइना थई मसिगी हनुबी असे यामना कनबजाने इसुगी इसिंग असिदी ओंथोंगना हाउख्रेदा इंग हेक लाउरदना यामना हाउख्रे अबोक पेले इसिंग खौरांग बगा लोइना फरे इसुदी मसक फजरिबा मरासीना मरोल अमा लैरिबा इसुगी मिंगबु करी कौगे
ꯊꯕꯥꯇꯣꯟ ꯀꯧꯏ ꯑꯕꯣꯛ꯫ ꯊꯕꯥꯇꯣꯟ ꯍꯥꯏꯕ? ꯐꯖꯩ, ꯃꯤꯡꯒ ꯁꯛꯀ ꯌꯥꯝꯅ ꯆꯥꯅꯩ꯫ ꯐꯔꯦ ꯐꯔꯦ, ꯏꯁꯨꯅ ꯏꯁꯤꯡꯁꯨ ꯄꯤꯊꯛꯂꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯕꯣꯛ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯈꯔ ꯆꯠꯄꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯊꯣꯛ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ! ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ꯫ ꯑꯩ ꯐꯥꯎꯕꯅ ꯍꯦꯛ ꯀꯜꯂꯛꯏ꯫ ꯈꯪꯒꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯃꯥꯕꯨꯗꯤ ꯐꯥꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯁꯛꯇꯝꯗ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯦ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯁꯥꯍꯤꯡ ꯑꯍꯤꯡ ꯆꯥꯗꯨꯅ ꯂꯦꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯇꯥꯏꯕꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯅꯣꯛꯆꯩ꯫ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯣꯏ ꯃꯌꯥꯏꯗꯨ ꯃꯈꯨꯠꯇ ꯃꯥꯏꯔꯦꯟ ꯑꯅꯤ ꯄꯥꯏꯗꯨꯅ ꯊꯕꯥꯇꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯊꯕꯥꯇꯣꯟ ꯅꯥꯔꯦ ꯍꯥꯏꯕꯗꯨꯗ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯄꯥ ꯆꯥꯅ ꯊꯕꯥꯇꯣꯟꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯊꯕꯥꯇꯣꯟꯕꯨ ꯎꯕꯗꯨꯗ ꯉꯛꯅ, ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯀꯩ ꯋꯥꯅꯣ ꯏꯕꯨꯡ? ꯑꯩꯕꯨ ꯀꯅꯥꯅ ꯅꯥꯏ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯑꯁꯦꯡꯕꯒꯤꯅꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯍꯧꯖꯤꯛꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯗꯤ ꯀꯩꯒꯤꯅꯣ ꯃꯥꯏꯔꯦꯟꯒ ꯑꯅꯤ ꯄꯥꯏꯔꯒ ꯂꯥꯛꯏꯗꯨꯕꯣ? ꯀꯅꯥꯗ ꯄꯤꯔꯨꯒꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯅꯪꯕꯨ ꯄꯤꯖꯅꯕ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ? ꯅꯥꯁꯨ ꯅꯥꯗꯕ ꯑꯩꯕꯣ? ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯣ ꯑꯗꯨꯋꯥꯏꯗ ꯍꯅꯨꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯌꯨꯝꯁꯦ ꯀꯗꯥꯏꯗꯅꯣꯅ ꯍꯪꯉꯛꯄ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣꯅ ꯍꯪꯉꯨꯕꯅꯦꯕ꯫ ꯃꯥꯅ ꯅꯪꯁꯦ ꯅꯁꯥ ꯉꯝꯗꯦꯌꯦ, ꯑꯗꯨꯒꯤ ꯂꯥꯏꯌꯦꯡꯕ ꯂꯥꯛꯏꯅꯤꯅ ꯍꯥꯏꯔꯝꯃꯤꯅꯦꯕ꯫ ꯅꯈꯣꯏ ꯌꯨꯝꯀꯥꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯥꯈ꯭ꯔꯤꯅꯤ꯫ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯈꯤꯕꯅꯤ, ꯅꯪ ꯊꯦꯡꯅꯍꯧꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯕꯥꯇꯣꯟꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ, ꯑꯣ, ꯉꯁꯥꯏ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯄꯒꯤ ꯋꯥꯔꯦ, ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯑꯩꯅ ꯏꯁꯤꯡ ꯄꯤꯊꯛꯈꯤ꯫ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯋꯥꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦꯅ꯫ ꯑꯇꯩ ꯋꯥ ꯍꯥꯏꯔꯝꯗꯦ ꯍꯥꯏꯕ? ꯍꯥꯏꯔꯝꯗꯤꯌꯦ꯫ ꯀꯩꯅꯣꯗ, ꯑꯩꯉꯣꯟꯗꯗꯤ ꯅꯪ ꯅꯥꯔꯤꯅ ꯍꯥꯏꯔꯝꯃꯒ? ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯅꯥꯗꯦ꯫ ꯃꯥꯏꯔꯦꯟꯗꯣ ꯌꯥꯔꯅꯤ, ꯄꯤꯔꯝꯃꯅꯨꯋꯣ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯗꯤ꯫ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯑꯃꯨꯛ ꯃꯥꯜꯂꯝꯃꯅꯤ ꯅꯪꯅ꯫ ꯑꯩ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦꯗ꯫ ꯑꯗꯣ ꯃꯥꯏꯔꯦꯟ ꯑꯅꯤꯁꯤꯃꯗꯤ ꯅꯪ ꯂꯧꯍꯧꯔꯣ꯫ ꯑꯃꯨꯛ ꯄꯨꯔ ꯍꯟꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯅꯤꯕ꯫ ꯌꯥꯔꯅꯤꯌꯦ ꯏꯕꯨꯡ, ꯂꯧꯍꯧꯔꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯗꯥꯔꯤꯗꯨꯗ ꯊꯅꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯇꯧꯔꯤꯁꯦ, ꯏꯀꯥꯏꯈ꯭ꯔꯦꯍꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯇꯧꯒꯨꯝ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯂꯩꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯃꯥꯕꯨ ꯐꯥꯗꯨꯅ ꯑꯩꯅ ꯂꯩꯕ ꯆꯤꯡꯅꯨꯡ ꯑꯁꯤ ꯇꯝꯅ ꯄꯨꯒꯅꯤ꯫ ꯑꯩ ꯍꯧꯖꯤक ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯃꯌꯨꯝꯁꯨ ꯈꯪꯉꯕꯅꯤꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯇꯥꯠ ꯇꯧꯗꯨꯅ ꯃꯥꯕꯨ ꯐꯥꯔꯒꯦ꯫ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯌꯣꯏ ꯃꯌꯥꯏꯁꯨ ꯃꯌꯨꯝꯗꯒꯤ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯈꯔ ꯂꯥꯞꯅ ꯂꯝꯕꯤꯗ ꯍꯅꯨꯕꯤ ꯑꯃ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯁꯞ ꯂꯦꯞꯇꯨꯅ, ꯅꯍꯥꯟꯒꯤ ꯍꯅꯨꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯗ ꯆꯠꯂꯤꯁꯤꯕꯣ? ꯃꯥꯅꯤꯗ, ꯅꯍꯥꯟꯒꯤ ꯍꯅꯨꯕꯤꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯣ? ꯅꯍꯥꯟꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯔꯝꯕ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯆꯪꯉꯒꯅ ꯍꯦꯛ ꯏꯟꯊꯨꯔꯨꯕ, ꯃꯆꯤꯟꯒ ꯊꯤꯔꯗꯅ ꯍꯥꯏꯗꯨꯅ ꯈꯔꯒ ꯊꯣꯛꯂꯛꯂꯒ ꯍꯅꯨꯕꯤꯗꯨꯅ ꯆꯠꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯕꯥꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯍꯦꯛꯇ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯕ ꯍꯧꯏ꯫ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯊꯕꯥꯇꯣꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯗꯨꯅ ꯐꯝꯂꯝꯕꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯍꯧꯔꯤ꯫ ꯃꯍꯥꯛꯇꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯌꯨꯝ ꯇꯝꯅ ꯍꯅꯨꯕꯤ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ꯫
ꯑꯩꯈꯣꯏꯗ ꯆꯪꯂꯛꯏꯕ ꯍꯅꯨꯕꯤꯁꯤꯕꯨ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯩ ꯃꯥꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯣ? ꯍꯅꯨꯕꯤꯗꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯔꯦꯗ, ꯃꯄꯥꯜ ꯑꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯑꯩꯅ ꯈꯛ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯑꯕꯣꯛꯁꯤꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯏꯁꯤꯡ ꯊꯛꯀꯦꯅ ꯂꯥꯛꯑꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯧ, ꯃꯥꯅꯤ꯫ ꯏꯁꯨꯗꯤ ꯑꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯝꯂꯤꯗꯅ? ꯅꯤꯡꯁꯤꯡꯂꯤꯌꯦ ꯑꯕꯣꯛ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯊꯕꯛ ꯑꯃ ꯆꯠꯄꯅꯤ꯫ ꯏꯁꯨꯗꯅꯦ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯕꯣꯛ? ꯁꯨꯝꯗꯧꯕꯅꯤꯗ, ꯑꯕꯣꯛꯅ ꯄꯥꯟ, ꯃꯥꯏꯔꯦꯟ, ꯈꯣꯡꯗ꯭ꯔꯨꯝ ꯃꯌꯥꯝ ꯑꯃ ꯁꯝꯗ ꯍꯥꯞꯇꯨꯅ ꯌꯣꯟꯒꯦ ꯍꯥꯏꯗꯅ ꯄꯨꯔꯛꯄ꯫ ꯈꯔ ꯂꯩꯍꯧꯈꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯅꯦ꯫ ꯃꯌꯥꯝꯗꯨ ꯄꯨꯕꯗ ꯑꯕꯣꯛꯇꯤ ꯋꯥꯔꯦꯅꯦꯍꯦ꯫ ꯀꯣꯛꯀꯥꯁꯦ ꯀꯥꯏꯒꯗꯧꯔꯦ꯫ ꯆꯤꯡꯗ ꯄꯥꯟꯕꯅꯤ, ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯑꯕꯣꯛ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯌꯦ, ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯩꯔꯦ, ꯂꯩꯔꯔꯣꯏꯒꯦ꯫ ꯑꯕꯣꯛꯄꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯂꯩꯍꯧ꯫ ꯑꯩꯒꯤꯁꯨ ꯏꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ, ꯅꯪꯗꯧꯅ ꯆꯥꯎꯔꯦ꯫ ꯏꯁꯨꯒ ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯆꯤꯡꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨꯗꯣ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯄꯣꯠꯂꯝꯁꯤꯡꯁꯦ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯌꯣꯜꯍꯧꯒꯗꯕꯅꯤ꯫ ꯏꯁꯨ ꯑꯅꯥꯕꯤꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯆꯠꯊꯣꯛꯄ ꯁꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯌꯣꯟꯕ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯑꯕꯣꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨꯅꯦ, ꯀꯔꯤꯅꯣ ꯑꯃꯇꯪꯗꯤ ꯂꯩꯍꯧꯅꯦ꯫ ꯑꯕꯣꯛ, ꯌꯥꯔꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯅꯪꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯕꯣꯛꯅ ꯑꯣꯏꯅ ꯄꯤꯔꯝꯂꯒꯦ꯫ ꯍꯥꯟꯅ ꯃꯍꯥꯎ ꯌꯦꯡꯉꯨ, ꯀꯌꯥꯝ ꯍꯥꯎꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯗꯨ ꯆꯥꯔꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯈꯪꯂꯒꯅꯦ ꯃꯊꯪꯗ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯣꯀꯣ꯫ ꯊꯕꯥꯇꯣꯟ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯟꯅꯨꯕꯤꯗꯨꯅ ꯀꯞꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯉꯩꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯕ ꯉꯝꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯂꯥꯛꯑꯣ, ꯏꯁꯨꯅꯁꯨ ꯅꯍꯥꯟꯅꯦ ꯑꯕꯣꯛꯄꯨ ꯏꯁꯤꯡ ꯄꯤꯊꯛꯈꯤꯕꯒꯤ ꯄꯥꯟ ꯈꯔ ꯄꯤꯔꯝꯒꯦ꯫ ꯂꯥꯛꯑꯣ, ꯑꯕꯣꯛꯅꯦ ꯃꯊꯪ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯟꯅꯨꯕꯤꯁꯤꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯃꯇꯧ ꯑꯁꯤꯗ ꯊꯕꯥꯇꯣꯟꯒꯤ ꯃꯊꯃꯣꯏ ꯁꯨꯝꯈ꯭ꯔꯤ꯫ ꯊꯕꯥꯇꯣꯟ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯟꯅꯨꯕꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯑꯩꯅ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯂꯦꯗꯅ꯫ ꯅꯝꯗꯅ ꯑꯩꯅ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯦ꯫ ꯈꯖꯤꯛ ꯍꯦꯛ ꯊꯣꯛꯄꯒ ꯅꯪꯕꯨ ꯐꯥꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ꯫ ꯂꯥꯛꯑꯣ, ꯊꯣꯡꯒꯥꯜꯗ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯟꯅꯨꯕꯤ ꯑꯁꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯊꯕꯥꯇꯣꯟꯅ ꯂꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯤꯗ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯃꯇꯥꯡ ꯇꯟꯖꯥ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯁꯠ ꯍꯦꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯊꯕꯥꯇꯣꯟꯕꯨ ꯇꯥꯞ ꯍꯦꯛꯇ ꯄꯝꯈꯠꯇꯨꯅ ꯀꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯕꯥꯇꯣꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯎꯔꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯏ, ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯝꯕ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯆꯥꯎꯔꯦꯟꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯃꯄꯥꯜꯗꯒꯤ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯉꯛꯉꯛꯏ꯫ ꯑꯩ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯃꯃꯥ? ꯅꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯥꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯜꯗ ꯂꯩꯈꯤꯕꯅꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯊꯣꯛꯁꯤ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯃꯆꯥꯅꯨꯄꯤꯗꯤ ꯂꯩꯕ ꯎꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯊꯕꯥꯇꯣꯟ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯕꯦꯝꯃ! ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯛ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ, ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯄꯒꯦ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ
ꯌꯨꯝꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯇꯥꯔꯗꯨꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯪꯅꯕꯗ ꯇꯣꯝꯕꯤꯔꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯜꯗ ꯂꯩꯈꯤꯕꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕꯅꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯀꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯦ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ, ꯏꯆꯥꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ." ꯇꯣꯝꯕꯤꯔꯩꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯕꯥꯇꯣꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯣꯏꯃꯌꯥꯏꯁꯨ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯄꯨꯛꯅꯤꯡꯗꯨꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯄꯣꯛꯂꯤ꯫ "ꯉꯁꯥꯏ ꯑꯩꯅ ꯍꯅꯨꯕꯤꯗꯨ ꯎꯈꯤꯀꯣ? ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯃꯆꯤꯟ ꯊꯤꯕ ꯍꯅꯨꯕꯤꯅꯤ꯫ ꯅꯥꯁꯨ ꯅꯥꯗꯅ ꯊꯕꯥꯇꯣꯟꯕꯨ ꯃꯥꯅ ꯍꯦꯛꯇ ꯅꯥꯏ ꯍꯥꯏꯖꯤꯟꯕ, ꯑꯗꯨꯒ ꯑꯩꯕꯨ ꯆꯣꯞꯍꯟꯕ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯑꯃꯨꯛꯇ ꯎꯈꯤꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯥꯅ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕ꯫ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯥꯡꯂꯤꯕꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯅ ꯀꯔꯝꯅ ꯊꯕꯥꯇꯣꯟꯕꯨ ꯐꯥꯕ ꯉꯝꯒꯗꯧꯔꯤꯕ?" ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯍꯩꯕ ꯃꯥꯏꯕ ꯇꯥꯅꯔꯒ ꯊꯕꯥꯇꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯅꯨꯄꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯊꯕꯥꯇꯣꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯗꯅ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯣꯏꯅ ꯈꯝ ꯊꯦꯡꯅ ꯉꯛꯅꯈ꯭ꯔꯦ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯇꯥ ꯇꯧꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯍꯥꯠꯈꯤꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯍꯧꯔꯨꯕꯅ ꯐꯒꯅꯤ." "ꯐꯔꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯇꯥꯏ꯫ ꯃꯌꯥꯝ, ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯆꯥꯎꯔꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯌꯨ꯫ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯕ, ꯀꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯣꯏꯃꯌꯥꯏ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯊꯕꯥꯇꯣꯟꯕꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯕꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯄꯥꯈꯪ ꯈꯔ ꯃꯈꯩꯁꯨ ꯊꯕꯥꯇꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯦ, ꯃꯥꯕꯨ ꯐꯪꯂꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯤꯡꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯌꯣꯏꯃꯌꯥꯏ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯄꯨꯅ ꯍꯤꯡꯂꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯦꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯦꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯦ꯫ ꯃꯃꯥ ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯗꯨ ꯄꯨꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩ ꯊꯕꯥꯇꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ, ꯃꯥꯕꯨ ꯐꯪꯅꯕ ꯑꯩ ꯍꯣꯠꯅꯔꯨꯒꯦ." "ꯍꯥꯏ, ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯒꯗꯧꯔꯤꯕ? ꯏꯕꯨꯡꯉꯣ, ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯕꯅꯤ꯫ ꯏꯃꯥꯒꯤꯗꯤꯅꯦ ꯏꯆꯥ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯦꯅ ꯈꯜꯂꯣ, ꯃꯗꯨꯗ ꯅꯃꯥ ꯑꯩꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯅꯪ ꯈꯔꯁꯨ ꯋꯥꯈꯜ ꯈꯜꯂꯨ꯫ ꯏꯃꯥꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯕꯨꯡꯉꯣ." "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯊꯕꯥꯇꯣꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒ ꯑꯩꯅ ꯀꯔꯝꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ? ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯏꯃꯥ." "ꯑꯦ, ꯅꯪꯗꯤ ꯆꯥꯅꯅꯃꯛꯀꯤ ꯉꯥꯎꯔꯦꯗꯅ꯫ ꯍꯥꯏ, ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯒꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ." "ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯣꯏꯃꯌꯥꯏ ꯐꯠꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯁꯛ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯅꯤ, ꯑꯗꯨꯅ ꯃꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯤꯅꯩ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯊꯕꯥꯇꯣꯟꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯌꯣꯏꯃꯌꯥꯏꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯆꯠꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯟꯅꯔꯤ꯫ ꯊꯕꯥꯇꯣꯟꯕꯨ ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏ, "ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯂꯤꯕ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ!" "ꯍꯦ, ꯂꯥꯎꯔꯤꯕꯗꯨ ꯋꯥꯗ꯭ꯔꯥ? ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯖꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯣꯏ꯫
ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯐꯥꯕ ꯍꯦ ꯍꯤꯡꯆꯥꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯍꯥꯛ ꯀꯞꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯒꯦ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯅꯁꯛ ꯐꯖꯔꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯉꯁꯤꯃꯛꯇꯤ ꯑꯩ ꯅꯪꯕు ꯍꯥꯠꯄꯤꯔꯣꯏ ꯅꯪꯗꯤ ꯑꯗꯨꯃꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯂꯒꯅꯤ ꯑꯗꯨꯅ ꯅꯊꯟꯇ ꯆꯥꯗ ꯊꯛꯇꯕꯒꯤ ꯅꯌꯥꯡ ꯑꯗꯨ ꯀꯪꯁꯤꯟꯗꯨꯅ ꯅꯪ ꯁꯤꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯁꯥꯗꯨꯅ ꯅꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯣꯏꯃꯌꯥꯏꯅ ꯇꯥꯔꯝꯃꯤ ꯌꯣꯏꯃꯌꯥꯏꯅ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯣꯛꯂꯤꯕꯗꯣ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯅꯛꯄ ꯃꯐꯝꯗ ꯃꯍꯥꯛ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗꯦ मागी मखुतगी थबातोनबु अइना सोइदना कनगनी असी खंदुना मागी खुंगुल अमुक लीरी असुमना नोंगानख्रे मतम असिदा अहिंग तुमदना योइमयाइना थबातोनबु थिरकपदा थबातोनबु उखा अमदा उरी वारीना येतुना थमलिबदु उरुरे थबातोन असी हाइदुना थबातोनगी मनाक तमना थुना यांगना चेनसिल्ली अदुगा तुमलिबा थबातोनबु मसानोमदुना हौदोई थबातोन सुमी कप थोगलई इबुंग आइबु कनबियो आइगी थवाय सिबो मुक्ता कनबियो हिंचाबीसिना आइबु सोइदना हातख्रगनी नंग कैसु पाखतकनो हौजिक्ति आइ लाए आइना लाक्लिबसे नंगबु कनबनी अदुगा आइना हिंचाबीदुबु सोइदना हातकनी नंग कीगनो आइ लेरिसिदी हिंचाबी लाक्पगी मखोल ताबदगी थबातोनदु चेक्सिना लैनबा वा खरा हाइरमलगा अनक्पा मफम अमदा मफम चादुना लुमदुना लैख्रे अदुगा महांगना लोइनरकपा तेन अदु सतोक्तुना मपा तमदुना लैख्रे हिंचाबी अदु थबातोनगी मनाक तमना लाई अदुगा माबु येंगदुना हाइरकलम्मे नंगदी मफम असिदा लैजाउरो अइना नंगबु चाबीररोय नथंता सिजाउरो मफम सिदा अदुगा अइदी चटलनी ngasi haiba numit asidagi nakhoigi yum aduda masak phajabi nang saduna ai leiragani aigi aningba apamba sing adu loina pangthoklurani masida thabatona tabna shumna hairai phare nangi ningba do thungjaro aidi naitom pokpini masak mataw yamna phajabini aigi thamoina khoidaba yoi mayai kauba nupa ama leibani mahak punsi leipul semla uko yoi mayai haiba योई मयाई कौबनी होय सोइदना अइना महाकपु पुन्सि लेपुल सेमगनी अइ चटले असि हाइदना ममाय हेक लैथोकपगा योई मयाइना ngसाइदगी महाकना मपा तमदुना लैबा तेन अदुना हिंचाबीदु तमना काबलकलम्मी मखुचुम्बा योई मयाइनी अहानबा अमुक्तंग कापदा तेन अदुना हिंचाबीदुगी मथबाक्ता फाउना लेंगलम्मी अनिरक सुना कापसिल्ली हिंचाबीदु लैमाइदा हाइथखरे योई मयाइ चंगसिलाई अदुगा हिंचाबी अदुगी मकोकता तेंजई अदुना मपा तम्मी नंगु मने हेक्ता अइगी थमोइगी चानबीबु फाबा याब्रा महाकपु फाबगी लमन अइना खुमलबनी सिजाहौरो नंगदी असि हाइदुना मकोक अदुदा कापसिल्ली हिंचाबी अदु खुदक्ता सिखिरमी योई मयाइना थबातोनबु कल्ले थबातोन मागी थमोइ हराउजबना लोइरे योई मयाइना थबातोनबु पुदुना मयुम तमना लाक्ले थबातोनगी ममा मपाना मचानुपीबु अमुक उबा फंगजबदा हराउबना लोइख्रे इमागी बेमा इचाबु उदबदा इमागी तमोयसे कयादा वारुरे इमागी बेमा अशमना हाइदोखिबा वागी मतुंग इना मचानुपी नाइतोम पोकपी मसंग मतौ यामना फजबी थबातोनबु माबु कनबिरकपा मथौना फबा मचानुपीबु मथमोय सेंगना नुंगसिजबा योई मयाइदा अवोंग अवुन चाउना तमदुना लुहोंखिरमी मतंग असिदा ngasi gi नाइतोम पोकपी हाइरिबा वारी असि लोसिनजरी।